Image Paodam BMG sing wahan bada taram nok se boloina khurumjari ngasi maroi pauda lukrabi sing da tongan problem sing yan thokre Thailand Myanmar amadi India ki businessman gi oiba moreda interaction program pang thokre loinana third DSA penalty shootout football championship 2017 ngasi hawdokre hawjik mapung eba pau lobirasi Indian Red Cross Society Manipur State Branch Sindana IRCS ki Ashagi Mangal Haiba project ki makhada ahanba phase gi oina lukrabi singda tongan ba problem sing yentokpagi thoram amangasi Imphal gi GM hall da pangthokre from to the Manipur gi deputy CM Y Joy Kumar IRCS Manipur State Branch ki vice chairman Narendra Ningomba amadi society asigi secretary Dr Y Mohan Namathang Sina athobi mithung from mapu amadi akhanaba mithung oina saruk yakhe ngasi thromda conflict widow cancer na nabdagi amadi HIV na nabadagi laikhidraba nupa singi loina bi singda loan oina tongan makhalgi pot chai sing yonthokki tharonggi athoiba mithungi warol peduna deputy chief minister Y Joy Kumar hai aikoina loan dorga singbagi hainabi thamsi IRCS da natana state government ki India government ki makhada lariba singi dawta pithrak liba sing makhata na piraknaba matam sana loan singsi haiki Hingning bagi aduga advance bagi ai bagi socket bagi dari besi ai sai da natana imung manungi isai su singi karigi namakta hingdabe yadi haina adu mai tona masigi achit po will force lai bese ai darkar hoy hena thamjege suning daba aduga kari hain khedang apangba ani si combination se masi adu pungragedi madu myoy do mai thibda dum sadi Christmas kumai lapagi iroidana Manipuri Governor Dr. Nasma Haptulana Manipur Miyam da thoidongna Christian Lining Naison Chatpa Isilinau Singda Yaipa Paujel Pirakbi Governor ki Paujel da Lord Jesus asi asumba napal leitaba kathokpa manaba minung siam sung santi leiba anoba malem ama prokna bagi damakta isorna thabirakpa asengba isorgi asengba pawhol loini Lord Jesus asi mioirakta thoidok hendokpa amani amadi magna sandokliba santi oina leiminaba amaga stanas jinana masimnau oina nuksi nungona leiminabagi mahaki wakholon asina phattaba singbu mahanduna aphaba male mama oiraknabagi mangalgi lamjing oiri asigumba senglaba numit asibu asumba wakholon galoina pangthoksi hairi amorom desu Manipur Chief Minister N Biren nasu Christmas kumagi paujelda Lord Jesus Christ ki mapuk numitta haraute ambaga loina pangthokliba Christmas kumai lakpada Christmas ki paujel pungin lupsinna phattaba thabak thawam sing wakhalon sing thadoktuna state asida sakhotpa madi santi purpa tab darkar oi haiki Deputy Chief Minister Y Joy Kumar na miyam da thoidok hendokna Christian Lining Naison Chatpa Isilinau singda yaipa paujel piaduna Lord Jesus na santi gi nungsibagi amasung miyoba jati na ingtapna leinaba paujel sadoknami amasung mahak masamang miyoba jati gi oina maram oiduna punsi kathokki Christmas ki senglaba mangana Manipur gi miyam marakta santi ingtappa amadi chakhotpa porgasono hairi Christmas ki thoramna lakpasida Maut Forest and Environment Horticulture Soil Conservation Minister T.S. Sam Kumar CAF NPD Revenue Minister Karam Syam amadi Works RD NPR Commerce and Industry Power and IPR Minister T.S. Biswajit nasu Manipur miyam amadi Christian Lining Naison Chatpa Isilinau singda yaipa paujel pikre Thailand, Myanmar, amadi India ki businessmen sing unaduna interaction program among asi More Trade Center ki conference hall da Commercial Affairs Royal Thai Embassy New Delhi na sinno pangthokre ngasi thoram aduda lebak ahum gi dalon itiki lamda amaga pau phaunaduna hena sakhotnaba amadi aphaba mari leinarabagi lamda khananainaki ngasi interaction program aduda Commercial Affairs Royal Thai Embassy New Delhi gi Thardol Thongruang Amigi S. Rishi Kumar, Tamu Chamber of Commerce ki Khin Martin, Border Trade
Chambers of Commerce Moregi Secretary Surendra Singh Patheja NEF ki M Chandrasekhar amadi atai businessman kayana saruk yakhi ngasi lebaki mafam kaya da pangthok nabugum rajya si tongan tongan mafam kaya da su consumer numit palan taunari thangapat mapal da pangthok khiba thorum amada yaskul kendra gi MLA Saitabartana consumer singna ai gi right khanggadamni consumer singna ai gi right khang mai bisi yam mathau tai ai na gi right khang laba matamda consumer gi oiba protection adu pibu ngamgadori bani khwaidagi maru oibadi ai gi right ai isana masak khangba aduni punamakna right masak khangba haibisi mathau tabana aikoina aikogi right adu khangnana ba hona mathau tai aina gi right khangnana gi damak consumer singna tumina leithok taba mathau tai right phanglaba matamda aina gi protection pijagadori bani consumer singna right haibisi khwaidagi maru oiba amani haina khangadamni masi aikoina khangnaba hona mathau tai haiki consumer singi right chapchana khangbagi matam adu hojik lagle maram masina consumer ama oibagi right adu aikoi punamakna phangnaba amadi khangnaba honaba mathau tai haiki thoramasi rajya si tongan tongan mafam kaya da su pangthok nakhi Gurumayum Daso film production gi banner makhada puthokpa film aibu hingkhora aibu sikhora ngasi IPR amadi works minister TS Biswajit na phongkhre hotel classic grandi da pangthok khiba thom amada Mr TS Biswajit na thoi mithung Manipur State Film Development Society ki Executive Board Member Oken Amaksam na Thormapu amadi Manipur Panchayat Parishad ki Secretary Nongaithem Abuna akhanaba mithung oina saruk yakhi ngasi phongkhiba film asi te salam na direction piraga Krishna Kumar Gurumayim na producer oibani tharumgi athoiba mithung gi warol piradana Mr TH Biswajit na hai English amaga sanipan mawdra dagi film namnaba camera thorokpadagi hauraga Maleng mafam kaya da leiba community singna film number gi chanabi thamduna lakli Manipur puthokle film sing asina lamdam asigi development porukpada asawu thodang lori manam asina awonba afaba samajama poruknaba afaba film puthoknaba gidamak filmmaker amadi script writers singi oiba sensitization program sing pangthokpa mathau tai filmmaker sing nasu atai state sing amadi leibak singna yeningada film puthohaningi film chawkhatna honabada IPR gi maikhaidagi pangbe aba mateng pangji hainasu Mr. T.S. Biswajit na makata na phongdokhi film zigi leriba gi puthoi jiga dagi akoi leriba sanarido gi siba dagi akoi praja da yegado siga marak marak ta akoi sensitization to war padagi akoi ji film komi ba dagi film sanari marak ta su he akoi na nataba oidaba wakhalon da he chatpa je si akoi marak ta akoi na he changbra na khali physical da haire wana traga kari gum khara da akoi na mayam na ot oibugum ba kari gum ba he yarok pache nataba lambi am da negativity si atugi mate wakhala kana una tena chatpa je dum society da ma si thoe reflect away akoi kano da akoi gi mentally akoi gi film da puthopada akoi entrepreneur amni si enterprising report amane ma si Singju Festival Manipur Cycle Club amasung Green Revolution Cyclist Manipur da kusam naduna ngasi ayuk pung nipan dagi senglaba kanglagi noksuk thangba sanathong dagina Singju Festival pangthok kadar mafam lamdeng makha lekai lampak phawa Singju Peace Cycle Rally haina mingthonba lamsang cycle rally ama stathakre rally asi lamthaduna Festival Committee Chairman Dr. S Manaukto na phongdokkibada aikhoigi indigenous ki oiba manamasing khutsa haibagi polam sing abadi aikhoigi chijak sing ngakno thamnabagi panumda pangthok kadar festival ni festival asi manung chana aikhoigi nat ka sagon danu laklaba likon sanaba arambai mukna amadi yubi lakpin singba tharum kya su pangthoknaba thorang tawal loire festival asida laibak miyamna mateng pangbiu ahum suba singju festival asigi mawoina sathakiba rally adubu pioneers club ima like Kulembi Sevas Committee amadi Women Development Association lamdeng makha lekai gi yamlaba miyamna taram opogi from ama pioneer club ki hall da pangthoktuna convener Rakesh Naurem na wahun sing asi phongdokhibadi loinana festival asi da thoning da thodok sing thon danaba lebak miyamna mateng pangbiu haiki Youth Development Association YDA Tentha Khuno awang lekai Thawal district sinduna YDA winter camp ngasi dagi hauduna numit tre ni chuma sathakdaba class 2 dagi class 10 phawbi manung leiba mairu sing yoba camp asi ngasi Tentha Khuno awang lekai community hall da hodokre to promote an aspirant haiba team da seola masukna sathakdariba YDA winter camp asigi ngasi hodokpagi thoramda Manipur lenga ki hanige art and culture minister Dr. Marangthem Narana athoiba mithunglen sector headquarter BSF CI Ops Manipur ki commandant
Hidam Suborna Thromapu Amadi, Manipulanga ki Department of Cooperation Inspector Headquarters Sandel Warangtem Sujina Akanaba Mitunglen Oina Sarugyaki. Tharomatuda Tharongi Nungi over Warol President YDA General Secretary M. Sitaljina Hai. Mi oina pokpada Angang Singda Europa Masamasagi Nungi over Hai Singjava Kaya Utuk Seba Namjanahan Nabagi Pandamda Campus Sinbani. Campusida Tawalamati Kaksing District Tongan by School Singim Heroi Lupanupi Puna Saniga Yankai Humdoina Saruk Yari. Winter camp asida art and culture amari sports ta yumpham oiduna tongan ba hiram kya da sangdam nabaga loinana akhang ahi sing ga unhanduna wari watai saba amadi awareness program kya pakthokpana campus sigi mapung oiba throm sing oigani haiki throm aduda metunglen singna YDN na siliba winter camp asi uthagat pa phongdok luduna hojiki matamda mairo singna school gi syllabus ta yawriba adu khatama tambagi mathakta makhoi gi masa gi haijaba sing uthok sanaba tanja pibiba amadi mairo sing gi tungi career da aphaba lambi Kanjanaba, Namnabagi, Tanza, Pibi, Bagi, Thorum, Asi, Yamna, Tangai Fataba Amani, Gambasigi, Mayrusina, Kanabaka, Pangangani, Hivagi, Tajabali, Highness in Wapamka, Pungolum K. Harimati Dance and Music Center, Kongpal, Impal, Iski, Dipumarak Suba, Paodam Degi Palan, Thorongolina, Center Asina, Kunjaras, Miam, Utpa Amadi, Cultural Heritage of Manipur Kova, like Pongi Throm among Asi. Manipur University ki Vice Chancellor Professor Adya Prasad Pandeyna athubi mithung oiduna pangthokre. From the Center Asigi President Dr. Khetri Kalana Thromapu oibga loinana. Manipur University ki VC ki loinabi Vina Pandesu from the Sarv Yaki. Center asi sahi nifu mga surapagi nungarabana meresida hai riba tari asi cultural heritage of Manipur hai masida article kunyauri Masuk bhajan dani aduna sina kana gadobasi aina yida Manipur University gi ye course amasung ine course yamna kana gadoba syllabus yauba adugumba topic Popular Front of Indiana naha oiba kya utinjang kaijang daba masamo phaba ohenduna aphaba kunaima ohendabagi pandamda lebak asagi tongan mafam singna pangthokpa National Health Campaign gi thorum Popular Front of India Manipur State Headquarter Lilong nasu sinduna ngasidagi Lilong da leiba organization asigi office ta hodokre campaign asigi saruk ama oina Popular Front of India Manipur State ki president amadi Lilong PS ki officers singna Lilong usoipopi dagi Lilong kaithel da leiba organization asigi office phawgi marathon lamjel amasu lamthaki ngasi campaign hodokpagi thorum aduga mari leinana Popular Front of India Manipur State ki president na phongdokpada Popular Front of India na leibak asigi naha oidiba kayada mahigi lamda henba miyeng thamduna lakli adubu ngasi naha oiba kayana nishagi ipakta luptuna lerakpadagi mami kya urakpa amadi dharmagi oinasu miyoi khuding haksang phana leiba haibasi yamna tangai phadaba ama oibana ngasi National Health Campaign asi pangthokpani campaign asi saruk ama oina naha singda hakseli lamda awareness bibaga loinana sajel gi thorum amadi yong ne singba activities kaya pangthokani hairi Library and Information Center Kaksing na sinduna sahi khuding oina satrakba state thaki class 10 gi mahiroi singi English amasung mathematics sangdam nabagi mana lanthokpagi thorum ngasi Kaksing district ki Kaksing Phospa lekai da leiba Library and Information Center Kaksing gi mipun sangda pangthokre thasi gi tara da pangthokhiba mayang nambam bhanu amasung Tal Memorial Trust Kaksing na sponsor towa English subject ki oina pangthokhiba trying to suba mayang nambam asomasung bimol ningsing competitive examination da Little Flower School Sangai Progi Angela Atokpamna Ahanba Padmaratna English School Kaksingi and Babilata na Anishuwa Aduga Little Flower School Sangai Progi Yaipabi Mayangbam Amadi Padmaratna English School Kaksingi B Balkrishnan Anina Ahum Suba Manasing Panki Loinana Mahiroi Kunda Consolation Manasing Piki KS Samkeshwar Amasung Imung Manung Amadi SK Foundation Kaksing na sponsor towa mathematics subject ki oina pangthokpa mapan suwa state thaki Chandragulab ningsing mathematics tangnam nabadana Padmaratna English School gi B Balkrishna na ahanba Little Flower School gi Yaifabi Mayangbam na Anishuwa aduga St Joseph School Sangai Progi Deepak oinam na ahum suba bana phangki amadi mahiroi drama thoidana consolation prize sing piki ngasi thromdura Library Information Center Kaksing gi president P Sampha Tabukti Pothabar Principal Dr. S. Kogan P. Kunjo Amadi Maibam Rajendra Thormapusing on the Sarugyaki. Thorm Sigi Manungsana Library Information Center Kaksing na Special Sunday Thorm
amada pangthokhiba layak pa sangdamnibagi makok mathang takhrebasingdasu mana mathumsing yenthokhi Kaksingu mahi masil gilamda hena magun leiba amasung hena mangjin thawa namdam amadi afaba manipur ma proknabagi pandamda Kaksing Educational Trust Ket Kaksing na sinduna Disang sin satrakpa sahi mari chungna pigadaba Ket Scholarship Award amasung tongan ba award sing pinabagi damak pangtokpa Ket Test 2018 ngasi Kaksing District ki Kaksing idengban lambi da leiba Pat Sikrai gadami da pangtokre Kaksing da pokpa amasung Kaksing dagi horpam oiba mahiroi singna saruk yadrop ngasi pangthokhiba test aduna Ket Scholarship ki damak pangthokadaba interview ki damak mahiroi tratruk amasung government ki school singi oina mahiroi taret khangatkre khangatlaba mahiroi sing asi interview ama pangthoktuna khangatlaba matungda makhoi sing aduna mahi tambada sangdaba sen sing mateng oina ba scholarship ki sempham asi sahi mari chuna pigadabni loinana tongan ba award sing su pinaba mahiroi sing su interview dagi khangani hairi interview dagi damak khallaba mahiroi sing da masa da ai basirol thaduna interview ki mafam amasung matam khanglakani hairi isa sinasina class 10 pass tawraba matungda amadi class 12 pass tawraba matungda magi tumgi punsigi mahi masing tambagi lambi se karamna tangani karamna sakari haibagi lambi se koi khangada bum oin tawi isa sin la na sakhibagi amasung awaba sakhiya yabagi khulung zadaba mayam ama thengnai lei na masida khara so ko leke mateng pangba amjagadra haidar masigi bakhallon sida khona ngasi get scholarship test sida khona khona thabak se organize tawraga hawdok sabani ing lisinganaga sumna taret tagi Thawal district ki balung sanba hayel lawbukta chariba hayel labuk water supply scheme hojik phawal losindana miyam da thaknaba aphabi sing phangandabagi mayokta PIL ama thangatle haina petitioner Hasina Ayukna ngasi Manipur Press Club ta permission unaba amada phongdokre mahakna makha takibada Manipur da sagatliba loisindara leiba water supply scheme singi data singsu khongotuna mahakna thangatliba PIL asigi manung salhanaba amadi justice proknaba honabada landam asida leiba civil society organization singna mateng pangbiu haiki Manipur da leiba rural area singda leiba portable safe drinking water fangriba area singsi aina data singsi loina pamjabani sidagi karam mafamda thaknaba ising afabasi phangdrige hebse asumba awaba mayoknabase sigi mayam singu aina masigi PIL si tharaga khara phagadra haina sarkar da hangatjabani asida Manipur da leiba village khudima habidi safe drinking water fangriba singse akhoi masigi PIL se pulap join tawminaraga data sing pisan minara akhoi punna sigumba akhoi gi phangpham thokpa right amane masi asi phangminna se haibsini Parliament ki secretary maintenance ki damak home ministry na lupa crore mapan ga dasmik kunmathoi gi senpham ama thadokre haina official amana phongdokre senpham adu parliament complex da CCTV camera access control personnel and baggage screening system vehicle scanning system amasung explosive detector sing yauna security ki thabakta sinagani hairi English singanaga sumna amadagi December 3 da sasinaba che sang paiba terrorist mangana parliament saksilaktuna attack sathakibani terrorist sing adu Jais e Mohammed ka mari leinai hairi attack adu da miyoi mapan sikhi attack adu na maram oirduna parliament ki security maintenance ta upgrade tawkibani hojik CRPF Delhi police amasung parliament masagi guard singna ngak senbagi thabak lokhali hairi Jairam Thakur na Himachal Pradesh ki anova chief minister oirgani Simla da phangkiba BJP ki legislative party ki meeting amada mahaku ex-CM Prem Kumar Dhumal na propose tawki BJP Central Observer Singh Nirmala Sitaraman amasung Narendra Singh Tomar na nauna khallaba MNA Singh amasung party ki lusingba singa unaki meeting adula BJP ki core group ki member punamak amasung MP punamak su saruk yaki hairi 2G spectrum allocation matter bu high political corruption gi case amani haidna CBI na project tokhiba adu legal evidence yaudana miyoi amabu mara leire haiba ngamde hairi special CBI judge OP Saini na case adu da hanagi telecom minister A Raja DMK MP Kanimoji ga loinana atai miyoi kharsu mara leite haikrabani ningtamna chatok chasin tawba ihalaba miyoi singdi hanagi telecom secretary Siddhartha Behura Rajagi private secretary RK Sandolia
Saon Telcom Promoters ki Sahid Usman Balwa amasung Binod Goenkani Unitech Limited ki MD Sanjoy Chandra amasung Reliance ki Anil Diruvai ki Top Executive ahum Gautam Joshi Surendra Pipara amasung Hariner su yauri Sanabagi Pauda District Sports Association Kakching na Sinduna third DSA kick from the penalty shootout football tournament 2017 ngasi association asigi playground da hodokre ngasi championship asigi hodokwi thromda social worker and covid amadi DSA Kakching president Y Mangol Jawn mathang sina athoi mithung amasung thoromapu oina saruk yaki championship asida group A amasung B haina khaidoktuna group amamda team ohmom na saruk yari hojik phawgi oina team singi league position da MPFC na point tramanga DFC na point manga trahumdoi TST na point tramathoi LKFC na point tara J7PT na point ama Y7PFC na point nipan 7VT na point taret amadi 20RST na point taruk phangle hairi point sing asi championship asigi second stage match phawgi semi final match lagliba tang kutrama thoge ayu pung nipan da sanagani hairi Hojik aroibda maroiba pau amona pijari Lukrabi singda tongan problem sing yanthokre Thailand Myanmar amadi India ki businessmen gi oiba moreda interaction program pangthokre loinana third DSA penalty shootout football championship 2017 ngasi hodokre ngasi gidi paudum sandok jaba matang ase loijare yam amukana khurumjari